Yamna laibak thiba thodok amada Thobal district ki Khangabokta thanipa Lomta Ngairiba angang nupa macha ama Ngabemba Ahingba ama Yotkhibadagi panduna Laikanaba Ngamdana Leikhidre hairi paw asina hai laibak thiba thodok asi ngarang numidang wairam thokibani thodok aduda Leikhidraba angang adu Khangabok masnam Leikaidagi khundongbam maintenancing amadi khundongbam ongbi puja devi gi ahanba fangjaba machanupani hairi Presa thodok thofamdagi phangba paw asina makhatana hai angang asi maboka Leikaide koiba thokibani mafam aduda atopaga wari ngahak sanaringaida Ngabemba pharakpagi haptuna thamliba patra adudagi angang aduna Ngabemba adu yotkraba matung kaplakpadagi yengnarubada khanglakpani hairi Kudak aduda Ngabemba adu ngaihak lokthoknaba hotnaraba matung district hospital da pukhatuna laikanaki tungda district hospital dagi rims hospital da refer tawrakpadagi amuk rims hospital da pukhatlaki adumakpu angang adugi khanau da panduna leiramba Ngabemba adudi lokthok laba matung angang adudi Laikanaba Ngamdana Leikhidabani hairi